ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯃꯉꯥꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯂꯤꯡꯈꯠꯈꯤꯕꯒꯤ 53 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯌꯦꯡꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯤꯄꯨꯔꯥꯗ ꯊꯨꯡꯈ꯭ꯔꯦ꯫ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 9,963 ꯊꯦꯡꯅꯈ꯭ꯔꯦ, ꯃꯤꯑꯣꯏ 30ꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ PONYTV ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯛꯀꯤ ꯇꯈꯦꯜꯂꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ngasi All Manipur Student Union MSUꯒꯤ 53 suba Foundation Day Celebration Dem College of Arts ki ground da pangthokre। MSUꯒꯤ President Haubizam Salambana MSU mayai loisangda MSUꯒꯤ firang chingkhattuna thoram haudokhi। MSUꯒꯤ hanagi President RK Itocha, MSUꯒꯤ President Haubizam Chalamba Maitai, Angkilgi Advisor Khangebam Anandi, UCM General Secretary Ngangom Deba Maitai, All Assam Manipuri Student Union gi President nga Sepam Sanahalna 53 suba mapok kumon thoronggi mayai tangbal lauki, amadi atay atopa MSUꯒꯤ member sing Mahairoi Singh tongan ba loop singgi thongmi singsu saruk yaki, panbayai lising amaga chamapan humfumangada matamdugi senjau paiba lalonba sing amadi rasniti wala singna kanglaipak sida khusemgi chaktakpa thokhan duna thodok asibu yaningdaba phongdoktuna lising amaga chamapan humfumangada gi August 13 Mahairoi kayana khongjang changsinki aso apan yauki makhoi dugi manungda miyoi mari amana punsi pikhamnaki numit asigi nonganba numit August 19 da All Manipur Student Union safonglaki ngasi pangthokkiba thoram aduda MSUgi hanagi President RK Itochana phongdokhibada MSU asi awa ana marakta miyamgi damakta horakhibani masi decision making organization ama natte masi pressure group amani samas asida leiriba awa ana tariba sontariba sing asi lengaki mamangda puthokduna masi phattare haina takpani masida lengak nasu amadi miyam nasu tabiduna mateng pangbiyo haina phongdokhi mahakna makhatana haibada MSUgi khongjang khudimakta Manipurda leiriba ima singishu asauba mateng kaya ama yauri thengkhang kaya rakta ima singnasu MSUgi ihau khudimakta mateng pangduna lagli haina phongdokhi Ima leiringeda imagi matambakta phamingeda nongsa kai hingsaba angang na ambau kite ima jina jagat punamak singamboy ningeba masigi ethicse akoina mangaloidabani adana ima yaudaba macha koi oiroidabani ima singa koigi damakta matam punamak lepi jana lai prithibi khwaidagi shakti leiba force youth force ni chhatra haibase youth sigi manung chalibani na pressure group sina sarkar sida simadi phatre simadi si oira ani si tawbinu haina akoigi approach tu da sangaga moibu mamit mana pangan bani moina koibu lana lawibam thokte aruga thab pangthok kadabadi kai khumna jariba mantri mayam moina pangthok bigadabani akoi sumna da sai jaga sida si phatre sima tawdi phani si tawbiu si tawbiganu sumaina haiba adugumba pressure group ni awa anada pudan leijaraba nungai bana masaruk amta phangjadraba adugumba platform amagi koje lanmi ngaktani aduga arup apija ima isa ngaktani ana MSU na torpo thab khuding makta miyam punamak suanai yaudana adugumba sahi ge amu unabaduda unaminasi haiba famsi hajaraga I tension jage Moredasu MSUgi 53 suba Foundation Day gi thoram pangthokre thoram adu MSUgi firan chingkhatpaga loinana Maira Chukhatuna More Turen Wang Malaikai Wat number 8 Laiba Eastern Science School Hall da Haudoki Thoram Asigi Saruk Ama Oina MSU Technopol District Committee na Sinduna August 18 Amadi Kunda Pangthokiba First Inter School Literary Meet Lising Ani Kunitoigi Makok Matang Tarak Krabasingda Mana Mathumsu Yenthoki Ngasigi Thoram Aduda T. H. Suresh Advisor ex President AMSU Headquarter and Tomba President MSU Technopol District Committee Mayang Lambam Tomba Maitai President MCM Thangjam Buddha President Akondom Narsi Secretary MMCM
KVS Manyam General Secretary Tamil Sangam Amadi TH Ibemhan President Kha Nongpok Apunba Nupi Lup Morena Saruk Yaki Thoram Aduda Entomba President MSU Technopol District Committee na Fongdo Kibada MSU na Safungla Bagitungda Manipur Kanglaipaki Achau Achauba Thaudo Watok Singda Ngasi Fauba Miyamgi Mang Thaduna Lagni Makoi Singdugi Manungda Karada Palabada Foreigner Issue Manipur Language Nipan Suba Sedulda Chanhan Kiba Academic Calendar Sem Kiba Afaspa Lauto Kinaba Lising Ani Amagi Extension of Ceasefire Agreement without territorial limit amadi nisagi mayokta changsiliba khongjang sing asina chingba kaya ama chathaduna lagli haina fongdoki thoram asida MSU gi hanagi president sing amasung more working journalist union MOWJU gi member sing dasu achamba khudol tamduna ikai khumnaba utki grievances and voicing against the injustice meted out to the people, especially to the student community. Every big issue of Manipur has been facing and fighting since its established, whether the issue of language for 8th schedule, in the foreigner issue, and in the issue of AFSPA, the issue of poverty and the issue of academic calendar, and also in the issue of corruption. Though we are a student organization, we are compelled by our good. Sahi Kudingi August ki tang kunipan bu MSU gi Foundation Day gi thoram pangthoktuna lakpagum chahi asigi oina ngasi All Manipuri Student Union gi yangkai taret suba Foundation Day thoram Jiribam District tasu MSU District Committee Jiribam na sinduna mapokumo thoram pangthokre ngasi gi thoram aduda Hais Priyananda Singh ex-president MSU District Committee Thanil Thauchom President MSU District Committee Jiribam Jimpal gi President A Asangbi Devi na saruk ki thoram haudopo oina MSU District Committee Jiribam gi President Thanil Thauchomna MSU gi Firan Chingkhat ki mapung oina thoram Jiribam District Committee gi Conference Hall da pangthoki ngasi gi thoram asiga mari leinana miyoi kayana MSU na toramba thabak thoram singi matang da wang ngangki matung tarakpada Jiribam da paugi lamda thabak tauriba paumi singda achamba khudol piduna ikai khumnaki Chief Minister N. Biren Amadi BJP Manipur Pradesh President A. Sarda Devi gi Luching Makhada Bharatiya Janata Yuba Morcha gi Manipur Pradesh ki President Manohar Mayum Baris Sarmana Green Manipur Mission Manipur da Pakshana Pangthokre Haukibada Kaubru amasung Thangjing Singh dasu pangthokiba laikre ngasi nomaijing numita Manohar Mayum Baris Sarmana Luching duna makha tarakpo oina uchar thabagi thoram pangthokre uchar thabagi thoram aduda uchar lising ama hena BJYM Manipur gi karyakatas mayamna baruni nomaijing chingda uchara thakre Sobita Mongzamgi Yosabi Makong Ahum Amadi Panthogi Inkol Ngana Lei Haina Mingthonba short story Amadi audio CD Progressive Writer Association PWA Manipurgi banner Makada Phongkre Ngasigi Lairik Phong Bagi Thoram Aduda Education Minister Thaunauzam Basanta Kumar PWA gi Vice President Ras Kumari Nilamala Nambol Municipal Council Caretaker Chairperson C.H. Basanta PWF की patron member WANGKHEMCHA Hemabati Devi, social and cultural activities Rakesh Naurem Nambol and Sanoi College की Manipur department की head of department Dr. Salam Santibala Devi na sarugya की Star Kamaina Iba Infal Mayolda Kaisamthong Haina Mingthonba Lairik Ama Lon Ahum Haibadi Kabui Lon Manipuri Lon Amadi English da Iduna Phongkre Thoram Aduda Rajya Sabha MP Maharaj Laishemba Sanazauba Sangolban Assembly Constituency gi MLA RK Imo Manipur University gi History Department ki retired professor and Joy Kumar Lairik Asige Aiba Star Kamai Amadi Vanja Kaisamthong Kabui Khul Tomba Golmai na sarugya ki Groven Scholar Foundation Pune Indiana ngasi tongan ba Hiram Singda kathok pagaloina na thabak tauriba laipak sigi saknairaba miyoi kayada lemjaningai oiraba award sing piduna ikai khumna ba utpada Manipur dagi social activist Dr. Maibam Iten Meitei
da Bharatiya Seva Ratna Award listing ani kunithoi piduna ikai khumna rakre lemjaningai oiraba award adu Padma Shri Awadi Gadam Padmaja Reddy Amadi Sunil Belgav President Groven Scholar Foundation Pune na khusin nakhi Dr. Maibam Iten Maitai Thobal Khetri Laikai dagi Laikhidraba Maibam Kula Maitai Amadi Maibam Ibemu Laimagi Machanupani Dr. Maibam Iten Maitai Mamangda Inspiring Coffee Table Book listing ani kunithoi Dr. Ambedkar Distinguished Service National Award listing ani kunmathoi Amadi Humanity Achiever Award listing ani kunmathoi na chingba lemjaningai oiraba award kaya phangkraba ningsing misakni Manipur Yogasana Sport Association gi meeting makhada Kakching District Yogasana Sport Association na sinduna First Kakching District Yogasana Championship listing ani kunithoi amadi listing ani kunhumdoi Bishwanath Mandir Kakching gi holda ngasi pangthokre thoram aduda Divine Life Society Kakching branch ki president Dr. N Nabakesho District Yoga and Research Association Kakching gi president KS Hais Mangi, Kakching District Yogasana Sport Association ki President and Ibom Chana, Athoiba Mitung si oina sarugyaki, Championship asidagi Khangatlaba Sanaroi Singna Third State Level Yogasana Championship listing ani kunithoi amadi listing ani kunhumdoida Kakching District ki mahut sinduna sarugyarugani hairi. Career bu chumna chatlabadi Manipur gi naha khudimaki lambi laigani thabak phangdaba amat lairoi haina silomina phongdokre grow your future haiba hiramda nongmagi oiba career counseling amadi career guidance ki program ama ngasi Ushababan Club Sangolban Sayangpur ki mapanna sinduna club asigi community hall da pangthokpa thoram amada SS Career Solution gi direct Sanjebam Silomi Devina Wafam Asi Fongdokibani Counseling Aduda SS Career Solution gi Director Sanjebam Silomi Devi Social Scientist Dr. Danabir Laisham Amadi Usababan Club ki President Soraisham Girani Singna Sarugyaki Thoram Aduga Mari Lainana Sanjebam Silomani na Hai Nurse Tamluraga Oja Oiba Engineer Tamluraga Bank ki Thabak Toramba Manipura Miyoi Kaya Thengnei Tamluriba subject aduga oiriba thabak aduga tayonari basi career khanbada soikibanani larik paningdaba angang singshu lambi leitaba natte career ani lei amana larik tamlaga chatkadaba amana skill haibana chatkadaba ngasidi Manipur da yamna mathau tarak kadaba thabak sing leire sport university lakpada sanaroi course amadi sport physiotherapy doctor kaya mathau tarak Kani railway lakpada miyoi kaya ama darka lakani aikoina doctor engineer khaktana career ni khallaga masana pandana chakkiba mama mapa oiba kaya na namduna charhankiba mamanaba kaya na tamnai haiduna tamkhiba duna manglaga leibani India da tamba yaba course listing amaga chatre ka yankhai taret leirabasu hauzik fawa Manipur da di thabak phangdaba Kokthong ama lairibasi career khanbada soibanani angang ama counseling piba haibasi class 8 9 dagi haugadabani matam asina makhoi gi chap chaba matamni nurse oiba haibasi yamna thotna mengna ngangba miyoi miyam gi seba tawbada ahing tumdana seba tawba ngamba misak oigadabani adubu nurse oibada chanaroidaba kayana nurse tamlubadagi Manipur da thabak phangdaba nurse lishing tara hena lei Nungsada thokpa fawba thokningdaba miyoi kayana agriculture tamba yagadaba natte ai isada kari magul yauri maduga chanaba lambida khong thangjinba matamda thabak phangloidabagi maram leite naha khudimaki lambi leigani aikhoi khudimak malem asida karigumba khara tauramnaba lambi amadi isorna piduna tharakhrabani aikhoi sizinaba haitabana khangdabani karina chanagadage haibabu isana han tauba mathautai haina angangsingda counseling piki class 8, 9, 10 right time career counseling I class 12 career counseling class 12 career counseling class 8 teenagers and persons when the confidence and the sun have now when they go in, class
Indian Empire University gi University Development Council na hauze Bharatiya Dalit Sahitya Academy New Delhi gi National Secretary gi thau puriba Wangjing dagi yumna Mahendra Kumar da doctorate degree piduna ikai khumnaba ulakre ngasi Tamil Nadu gi Hisar da laiba Hostel class tada Indian Empire University gi Universal Development Council gi founder president Dr. C. Paul Ebenezer Amadi Vice Chairman Singh Dr. K. Prabhakar Dr. K. A. Manoharan Nachingbas Singh Athoiba Mitunglen Singh oina saruk yaduna pangthokiba award convocation ceremony amada Mahendra Kumar na doctorate degree adu khusinarakhibani yumna Mahendra Kumar Manipur dagi oina miyoi manga khalakpada mahaksu yawrakhibani mahak malemgi amadi Asia gi laipak singda miyamgi yaipha thaurangi thabak sing hakthengnana pangthokliba amadi hiram khudimaki mathau ningthina thabak tawriba miyoi singbu masak takliba maru oiba misak amani Groven Corona Award Committee gi convener oibata natana Manipuri Sahitya Parisad Thauban Masa Wangjing gi Vice President Palempan Thau Saigol Wangjing gi President Indo-Nepal Friendship Sri Lanka Thailand Singapore gi country gi coordinator su oiri loina na malem gi thakta mana humfum taret phangkraba miyoi amani paugi marak thana temper break ama lominase break ki matungda taramna okchari hauze makhataba pau pizari ngarang Green Can Foundation Trust na sinduna waheng laikai gi lambi paringda nongmagi suza nomzariba sinmi sing amadi praja singi mafamda chana thaknaba sing yan thokre Green Can Foundation Trust na tha khudingi aroiba thangja numitta mafamda chattuna pangthokpa thorangi saruk ama oina mateng pangbagi thoram asi pangthokpani hairi ngarang chana thaknaba yan thokpagi thoram adu Green Can Industry gi founder Justin Lystrom gi liching makha da linkhatpa Green Can Foundation Trust na tha khudingi suza nomjariba praja singda mating pangbo oina chathagadaba thoramni hairi haukiba tha anida Japanese encephalitis na Assam da miyoi marifu manga sihan kre haina State Health Department na phongdokre July thadagi punna miyoi chahunga marifu tara laina asina nahan kre District Rapid Response Team semduna oirakliba fibam asibu kupna yengsili hairi State asida lairiba Medical College Mapal amadi District Hospital tara Japanese encephalitis ki treatment center oina akhannana lauthoktuna thamkre Mathang chahigi Mars thada pangthokpa yana lairiba Meghalaya Assembly Mikhalda National People Party NPP na kana amataga alliance semdana maromdom Mikhal thengnagani haina Chief Minister Korat K Sangmana phongdokre mahangna NPP na center da BJP na luchingba National Democratic Alliance ka makhatana chapminakhigani adubu State Assembly Mikhalda di BJP yauna kana amataga alliance semloi haina Silong da pangthokiba party gi national conference amada haikre mahangna lakadoriba Odisha amadi Chhattisgarh gi assembly mikhalda su party asina matomta mikhal thengnagani haina su makhata ki party asina Meghalaya Nagaland Tripura Mizoram amadi Arunachal Pradesh ki mikhal singda akhanaba meeting thamgani haina phongdoki Numit nini gi khongchatta BJP gi National President JP Nanda ngasi Tripura da thungkre mathang chahi da pangthokadoriba Tripura Assembly Mikhal ga sem sariba sing yengsinna bagi damak mahak state asida lakpani mahakna
Tripura BJP gi tongan ba luchingba sing amadi thomi singa unaduna Assam amadi Manipur gi matungda anirak subo oiba thangna na BJP gi lengak semnabagi poram sing yatpagi matangda wa khanagadori mahana Tripura gi tribal voters singi puning chingsinaba TTAADC gi headquarter khulmungda miyam gi mifam amada wa ngangani Union Health Ministry gi data gi matung ina India da haukiba pung kunmari asida nauna COVID-19 positive oiba miyoi lising mapan supna chamri ga kuntra taruk thengna kre miyoi kuntrana laikidre masi tharaga hozik fawda laikchet asina maram oiraga laikidaba migi masing punna lak manga lising kuntaret supna chatre ka yangkhai mari oikibaga loinana hozik India da COVID na naduna leiba migi masingna crore mari lak nimfu mari lising nipan supna chamaga kuntrani toy oiri Loshilakpada maruoiba paw amo hanna pizari Ing kumza lising amaga chamapan humfu manga da All Manipur Student Union lingkhat kibagi yangkhai taret suba mapokumon thauram pangthokna kre Lakadoriba Assembly Mikhal gi yenglaga numit nini gi khongchatta BJP gi National President Tripura da thungkre Amadi India da haukiba pungkun marida nauna COVID-19 positive oiba miyoi lising mapan chamri kuntra taruk thengna kre miyoi kuntrana laikidre Matang sida numidang wairamgi PONYTV Manipuri paw loishinjare meeting tabiriba punamapu amohana krumjari